ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯕꯨꯛ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔ ꯃꯩꯇꯩꯂꯣꯟ ꯑꯁꯤ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯅ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯧꯕꯤꯔꯛꯄꯅꯤ ꯉꯁꯤꯁꯨ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯏꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯂꯣꯟ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯐꯥꯎ ꯃꯊꯪ ꯆꯠꯊꯖꯔꯛꯄꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯂꯔꯅꯤꯡ ꯄꯤꯕꯤꯕ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯔꯥꯏꯇꯔ ꯃꯌꯥꯝꯅ ꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯨꯗꯣꯜ ꯆꯥꯎꯅ ꯊꯝꯕꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯇꯥꯕꯤꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯀꯃꯦꯟꯠ ꯑꯗꯒꯤ ꯁꯦꯌꯔꯤꯡ ꯂꯩꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯀꯃꯦꯟꯠ ꯑꯁꯤ ꯏꯃꯥꯅ ꯈꯟꯅ ꯅꯩꯅꯕ ꯂꯣꯏꯔꯀꯥꯟꯗ ꯁꯣꯏꯗꯅ ꯂꯧꯈꯠꯆꯔꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯖꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯀꯚꯔ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯕꯤꯔꯣ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯍꯥꯛꯅ ꯂꯥꯁ ꯁꯦꯇꯔꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯁꯤ ꯅꯍꯥꯟ ꯇꯥꯡ 6ꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯒꯤ ꯁ꯭ꯔꯙꯥꯟꯖꯂꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛ ꯍꯥꯏꯕꯁꯤ ꯂꯧꯈꯠꯆꯕꯅꯤ ꯑꯗꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯥꯟꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯗꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯁꯩꯔꯦꯡ ꯑꯃ ꯅꯠꯇꯕꯅꯤꯅ ꯁꯦꯔꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤ ꯗ ꯂꯩꯔꯤꯕ ꯊꯥꯡꯖꯁꯤ ꯀꯌꯥꯅꯣ ꯍꯥꯏꯅ ꯄꯥꯕꯗ ꯊꯥꯡꯖ 4 ꯊꯥꯡꯖ 4ꯁꯤꯗ ꯑꯃꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ 3ꯁꯦ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯊꯕꯛꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯃꯁꯤꯗ ꯑꯏꯕ ꯑꯃꯈꯛꯅ ꯏꯕ ꯅꯠꯇꯕ ꯑꯏꯕ ꯃꯌꯥꯝ ꯀꯕꯤ ꯃꯌꯥꯝ ꯀ꯭ꯔꯤꯇꯤꯛ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯣꯠ ꯊꯝꯕꯤꯔꯀꯥꯟꯗ ꯏꯕꯁꯤꯅ ꯇꯨꯡꯒꯤ ꯁꯦꯔꯤꯁ ꯅꯥꯏꯅ ꯊꯝꯖꯔꯝꯕꯗ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯩꯍꯥꯛꯅ ꯉꯁꯤꯁꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛꯁꯤ ꯂꯧꯊꯖꯒꯦ ꯍꯥꯏꯗꯅ ꯈꯟꯖꯔꯛꯄꯗ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯃꯦꯟꯇ ꯌꯥꯝꯅ ꯄꯥꯝꯖꯅ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯑꯃꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯟꯙꯥꯔꯤꯒꯤ ꯃꯥꯏꯈꯨꯝꯐꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤ ꯄꯜꯂꯛꯄꯗ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯑꯃ ꯄꯣꯛꯄꯤꯗꯅ ꯌꯥꯝꯅ ꯇꯥꯕꯤꯅꯤꯡꯕ ꯊꯦꯡꯅꯖꯕꯗꯒꯤ ꯑꯩꯍꯥꯛꯅ ꯂꯥꯏꯔꯤꯛꯁꯤ ꯃꯅꯨꯡꯁꯤꯗꯗꯤ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯨꯔꯥꯙꯥꯗ ꯐꯣꯟ ꯇꯧꯔꯒ ꯏꯕꯦꯝꯃ ꯄꯥꯕꯨꯡꯒꯤ ꯒꯟꯙꯥꯔꯤꯒꯤ ꯃꯤꯈꯨꯝꯐꯤ ꯍꯥꯏꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯥꯗ꯭ꯔꯤꯕ ꯑꯣꯖꯥꯅ ꯁꯩꯔꯦꯡ ꯏ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯪꯅ ꯂꯩꯔꯝꯃꯖꯥꯠꯅꯤ ꯄꯥꯗꯕꯒꯤ ꯊꯤꯗꯕꯒꯤ ꯖꯥꯠꯇ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥ ꯌꯥꯎꯅꯁꯨ ꯑꯃꯨꯛ ꯅꯩꯅꯅꯤꯡꯉꯕ ꯀꯔꯝꯕ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄꯒꯤꯅꯣ ꯃꯍꯥꯚꯥꯔꯠ ꯂꯣꯝꯒꯤ ꯋꯥꯔꯤꯒꯤ ꯃꯤꯡꯊꯣꯟꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯏꯕꯦꯝꯃ ꯑꯅꯨꯔꯥꯙꯥꯅ ꯍꯔꯥꯎ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯊꯥꯕꯤꯔꯛꯇꯅ ꯅꯣꯏ ꯆꯦꯆꯦꯅ ꯇꯥꯏꯞ ꯂꯧꯊꯣꯛꯄꯤꯔꯛꯑꯦ ꯃꯌꯦꯛ ꯆꯥꯎꯅ ꯑꯗꯣ ꯉꯁꯤꯗꯤ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯂꯥꯟꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯟꯙꯥꯔꯤꯒꯤ ꯃꯤꯠꯈꯨꯝꯐꯤ ꯍꯥꯏꯕꯁꯦ 105ꯒꯤ ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ 100 ꯄꯣꯛꯄꯤ ꯃꯃꯥ ꯒꯟꯙꯥꯔꯤ ꯃꯄꯨꯔꯣꯏꯕ
punchigi mitang laba aduna udrabanina mahaksu satini yamna magul lebi satini mahakna punchi chupa mit khungkiba adugi mingthondu ojagi saireng sida thonbiraga ojana yam phajana ibiramba ai pajare adu ai hojik miyamgi mafamda lanthokjarage ahanba maktata ai bagi warol haisu ojana thambirambani sina inau nobani nahangi aina hojagi bada ojagi punchi wari mana iribadu nataba ai bagi warol si amuk thamjage handak aina ariba che chang khara sum thibada ingkumjali singamaga chamapan maudra marigi matamda ikiba sairengi khui lairik ama thengnai masidagi makha tana saireng ibadi thengnadre saireng iba adum lep khrabra ningi mahousa ikiba saireng sing ado amuk hanna pai semdok payaba semdoi kakthat payaba kakthatli lokhat payaba lokhatli aduna ithil piraktuna anoba saireng kharasu I asumna lairik asida yauriba saireng kunithoi asi sagatkibani hana phongkhraba saireng ama anisu yauri saireng kunithoi asina lairik ama sagatpada khara pikmangani khanbadagi aina atopa lolsingdagi handokpa saireng 33 amasu lairik asida tokhaina hapli aihak kabina chade kabigi tangbal magun amasung awangba kalpana sakti ado aingonda leiramgani haiba thajade aduna saireng iduna sairengi lairik ama phongge haibase aigi mangda phawba mangdriba wafam amani sairengi lairik phongba haibase aigi senpham amasung nat nataba tauhaidaba namungba thabak amani haina khali yamna chamna aina ijaba sairengi lairik amatta mitta ujaningbagi apambadudi lei kabi saduna aina saireng iba matamda aingonda phaurakpa asengba wafam amadi saireng asina sahityagi thoidokpa athoiba magun ama leibara sahityagi leichan amani haiba asini maramdi kabida leiriba phongdokpa ngambagi loinaidraba ngamkhai naidraba sakti wahaina sanariba tauba ngamba lila wahaigi lilagi phajaba kumhai sarjagat marol ahum koiba ngamba ayangba wakal mangha achumba oidaba bhapna saba punamak tosinduna phongdokpa yabagi mawong matau thokkraba tamkraba khangba ngamdraba taibang amaga samnaba ngamba keku lotpi sanabana magi masana amasung maramchat taibang asengba taibang mondrangi sangsara amaga samnahanba ngamba haifam takpham khangdraba achumba amabu maduna taknaba hotnaba tusungba pungning maka lamhanba adugumlaba keku lotpi sanabagi masana ado adugumbani thamoi ithak hohanba thak thak ni hanba kaphanba nohanba wahanba isabu kaukthokpa ngamba punamak ase saireng iba matamda kabigi mafamda athoi ahen naina phawba experience ngatani masi atai sahityagi leichal ibada asumna khak thengnaramoiningi aigi nungaijabadi aina saireng iba matamda aingondasu masigi mahaugi marik kharadi phangjaba ngamki adugi penjabaduni aina nungaijariba aidi thamoi di panba adu budhina di hairap ngamba miyoi amagumbani budhibu pangtha halamlaga matau karamna saireng na manungda litsinduna saphong luribano haiba asisu aingonda ngakna thokpa wafam amani saireng iningbagi mihul kanglakpa mikup kharada aigi saireng si yamna mitamkhiba oiramba yai saireng ama oikraba matungda magi tokhaiba punsi lichat sajat mawong matau anauba sayon ama laukre anauba sayon ama hek laukhibaga saireng ado kabidagi tokhainaba thaptoknaba hotnarai kabiga sairenga ani ase kadaida samnaribano haibase khangbada awaba moirei aduna
ꯁꯩꯔꯦꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯑꯉꯛꯄ ꯈꯪꯕꯗ ꯋꯥꯔꯕ ꯀꯂꯥꯒꯤ ꯈꯨꯠꯁꯦꯝ ꯑꯃꯅꯤ ꯁꯩꯔꯦꯡꯗꯤ ꯈꯣꯏꯊꯨꯝꯂꯕ ꯐꯖꯕ ꯅꯤꯡꯊꯤꯕ ꯑꯆꯨꯝꯕ ꯃꯍꯥꯎ ꯑꯃ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯉꯛꯄ ꯑꯃꯅ ꯁꯥꯁꯣꯟ ꯇꯧꯗꯨꯅ ꯂꯩ ꯋꯥꯐꯝ ꯈꯔꯁꯤ ꯑꯩꯅ ꯁꯩꯔꯦꯡ ꯏꯕꯗ ꯐꯥꯎꯖꯔꯛꯄ ꯋꯥꯈꯜ ꯈꯔꯅꯤ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯈꯨꯏ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯁꯩꯔꯦꯡꯁꯦ ꯁ꯭ꯔꯤꯃꯇꯤ ꯑꯦꯁ ꯚꯥꯅꯨꯃꯇꯤ ꯔꯥꯖꯀꯨꯃꯥꯔ ꯚꯨꯕꯣꯟꯁꯅꯥ ꯑꯥꯔ ꯀꯦ ꯃꯩꯇꯩ ꯑꯩꯒꯤ ꯃꯔꯨꯞ ꯊꯤꯌꯥꯝ ꯏꯕꯣꯍꯜ ꯀꯕꯤ ꯆꯥꯎꯕ ꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯕꯤꯈꯤ ꯑꯗꯨꯒ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥꯁꯨ ꯄꯤꯕꯤꯔꯛꯈꯤ ꯃꯈꯣꯏꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯗ ꯏꯀꯥꯏꯕ ꯄꯣꯛꯂꯝꯕꯗꯣ ꯈꯔꯗꯤ ꯐꯈꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯥꯃꯨꯔꯧꯗ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔ ꯄꯨꯗꯥꯡꯀꯣꯏ ꯂꯨꯋꯥꯡꯅꯁꯨ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯑꯏꯕꯒꯤ ꯋꯥꯐꯝ ꯂꯣꯏꯖꯔꯕ ꯃꯇꯨꯡꯗ ꯒꯟꯙꯥꯔꯤꯒꯤ ꯃꯤꯠꯈꯨꯝꯐꯤ ꯁ꯭ꯔꯤ ꯅꯣꯡꯃꯥꯏꯄꯟꯗꯤꯠꯅ ꯀꯕꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯦ ꯀꯕꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯑꯩꯍꯥꯛꯀꯤꯁꯨ ꯀꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯅ ꯏꯕꯤꯔꯝꯕ ꯏꯕꯤꯗꯨꯅ ꯐꯣꯡꯕꯤꯔꯕ ꯒꯟꯙꯥꯔꯤꯒꯤ ꯃꯤꯠꯈꯨꯝꯐꯤ ꯍꯧꯖꯔꯒꯦ ꯆꯥꯃ ꯄꯣꯛꯄꯤ ꯏꯃꯥ ꯒꯟꯙꯥꯔꯤ ꯍꯥꯡꯗꯣꯛꯂꯣ ꯃꯤꯠꯈꯨꯝꯐꯤ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯂꯤꯒꯤ ꯑꯔꯣꯏꯕ ꯖꯨꯛ ꯂꯩꯔꯤꯕꯔꯥ ꯍꯧꯖꯤꯛꯄꯨ ꯑꯃꯝꯕ ꯑꯃꯁꯨꯡ ꯑꯉꯥꯟꯕ ꯈꯨꯝꯖꯤꯟꯕ ꯑꯃꯁꯨꯡ ꯍꯥꯡꯗꯣꯛꯄ ꯏꯃꯥ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈ꯭ꯔꯕ ꯅꯪꯅ ꯃꯉꯥꯜꯕꯨ ꯁꯤꯡꯅꯔꯗꯨꯅ ꯀꯌꯥꯗ ꯃꯝꯅ ꯂꯦꯜꯂꯛꯂꯤꯕ ꯅꯪꯅ ꯑꯃꯝꯕꯒꯤ ꯃꯔꯛꯇ ꯃꯝꯅ ꯌꯦꯡꯂꯤ ꯏꯃꯥ ꯅꯪꯅ ꯃꯤꯈꯨꯝꯒꯤ ꯃꯔꯨꯝꯗ ꯂꯩꯁꯦꯝꯕꯒꯤ ꯂꯤꯂꯥ ꯀꯌꯥ ꯁꯕꯠꯇ꯭ꯌꯥꯒꯤ ꯈꯣꯡꯆꯠ ꯇꯥꯅꯔꯤ ꯑꯉꯥꯟꯕꯕꯨ ꯐꯥꯒꯗꯕꯒꯤ ꯆꯦꯟꯈ꯭ꯔꯤ ꯑꯃꯝꯕꯅ ꯆꯦꯟꯈꯤꯕꯒꯨꯝ ꯅꯨꯃꯤꯠꯀꯤ ꯃꯉꯥꯟꯗ ꯁꯕꯠꯇ꯭ꯌꯥꯒꯤ ꯃꯤꯠꯌꯦꯡ ꯀꯔꯤꯕꯨ ꯐꯪꯂꯕꯒꯦ ꯏꯃꯥ ꯅꯪꯒꯤ ꯃꯤꯈꯨꯝꯒꯤ ꯃꯤꯠꯌꯦꯡꯗ ꯁꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯒꯤ ꯐꯖꯕꯒꯤ ꯑꯈꯥꯡ ꯀꯟꯕꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯃꯔꯣꯜ ꯑꯍꯨꯝꯒꯤ ꯑꯄꯨꯟꯕ ꯇꯨꯡꯂꯝꯆꯠꯀꯤ ꯄꯨꯟꯁꯤ ꯁꯕꯠꯇ꯭ꯌꯥꯒꯤ ꯃꯉꯥꯜ ꯀꯅꯥꯅꯣ ꯆꯪꯂꯛꯂꯤꯕ ꯅꯠꯇꯕꯔ ꯁꯟꯖꯣꯏ ꯃꯥꯅꯤ ꯚꯥꯔꯠ ꯃꯥꯇꯥ ꯀꯔꯤ ꯀꯔꯤ ꯇꯝꯗꯧꯕ ꯀꯔꯤ ꯂꯩꯔꯤ ꯇꯝꯗꯧꯕ ꯑꯅꯧꯕ ꯄꯥꯎꯅ ꯀꯔꯤ ꯂꯩꯇ꯭ꯔꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯄꯨꯝꯇꯨꯝ ꯇꯨꯝꯂꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯀꯔꯤꯕꯨ ꯈꯪꯅꯤꯡꯂꯤꯕꯒꯦꯅꯦ ꯀꯔꯤꯕꯨ ꯈꯪꯅꯤꯡꯂꯤꯕꯒꯦ ꯏꯃꯥ ꯀꯔꯤꯕꯨ ꯎꯅꯤꯡꯂꯤꯕꯒꯦ ꯁꯇꯤ ꯀꯔꯤꯕꯨ ꯇꯥꯅꯤꯡꯂꯤꯕꯒꯦ ꯆꯥꯃ ꯄꯣꯛꯄꯤ ꯀꯔꯤꯕꯨ ꯇꯥꯅꯤꯡꯂꯤꯕꯒꯦ ꯆꯥꯃ ꯄꯣꯛꯄꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯪꯅ ꯎꯗꯕ ꯏꯃꯥ ꯅꯪꯅ ꯈꯪꯗꯕ ꯂꯩꯔꯤꯕ꯭ꯔꯥ ꯏꯃꯤꯠ ꯄꯥꯟꯖꯕꯇꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯎꯕ ꯉꯝꯗꯦ ꯅꯪꯒꯨꯝ ꯅꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕ ꯅꯪꯅ ꯍꯦꯟꯅ ꯎꯔꯤ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯗꯤ ꯂꯧꯊꯣꯛꯂꯣ ꯁꯟꯖꯣꯏ ꯑꯩꯒꯤ ꯃꯤꯠꯈꯨꯝꯐꯤ ꯄꯥꯡꯂꯒꯦ ꯏꯃꯤꯠꯁꯦ ꯅꯍꯥꯛꯀꯨꯝ ꯌꯦꯡꯂꯒꯦ ꯂꯥꯎꯊꯣꯛꯅ ꯅꯪꯒꯨꯝꯅ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯎꯈꯤꯗꯅꯕ ꯑꯃꯨꯛ ꯑꯃꯝꯕꯅ ꯀꯨꯞꯁꯤꯟꯈꯤꯕ ꯍꯦꯟꯅ ꯃꯝꯕ ꯑꯃꯝꯕ ꯑꯃ ꯑꯣꯏꯅꯅꯕ ꯑꯃꯝꯕ ꯑꯃꯒ ꯑꯃꯝꯕ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯑꯃꯝꯕꯒꯤ ꯅꯨꯃꯤꯠ ꯑꯃꯝꯕ ꯖꯒꯠ ꯑꯃꯝꯕꯒꯤ ꯒꯟꯙꯥꯔꯤ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯑꯁꯨꯝꯅ ꯑꯣꯖꯥꯅ ꯉꯁꯤ ꯁꯃꯥꯖꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯃꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯒꯟꯙꯥꯔꯤꯒ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯆꯥꯡꯗꯝꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯀꯌꯥꯕꯨ ꯁꯩꯊꯥꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯁꯩꯊꯥꯗꯨꯅ ꯏꯕ ꯑꯗꯨꯒꯨꯝꯂꯕ ꯁꯩꯔꯦꯡ ꯀꯕꯤ ꯏꯃꯥꯅ ꯃꯗꯨꯗ ꯃꯈꯥ ꯇꯥꯅ
explain tawbirakadra kamaina tawba hojik matam khitang lairibanina han bada ehangna amaka miamda hanga chaningba miam saitebu pambiba saitebu tambiriba sing hena thoidongna khangbiraba wafamni adum oinama aikhoina saireng amaga wareng amaga tamjarakpa matamda aikhoigi wareng da piriba idea aduga saireng da piriba idea anisi amna khenaba aduna wareng amadadi chumna tagi wari macha ama utpani sairengi manungdadi kabina uningdiba punamakse manungsida chaograba yum ka achauwa amagi manungsida thamba chandaba makai pathok pamakai kabina utlibani kabi punamakna utlibani makhoi na pamjariba sama sanskar bo hairo adagi aikhoigi miyoiba lairingai miyoibana chatnaba lonchat ngachani kabina ibirami basingse aduna maram oidana aikhoina ihan hanbada saireng si paba loirakanda saireng sigi central idea si ihan hanbada aikhoina puthokna bo honajai aduga wa machang haibasina saireng dubu yamna chauna piriba saireng changaba saireng sigi machang oiba wa khaktang aikhoina khomjalla kanda aikhoigi pregap ama sadu akanda wa machang haidana yauriba wahi singdo hapjalaga iba aduga ngasi Gandharigi Mitkhumphi sida aikhoigi oja professor Dr. Nongmaithem Tombi Nongmaipundit hairagasu miyamna khangnabiriba asina ngasi Gandharigi Mitkhumphi sida piriba magi central idea si khajitang aina khangjabadagi aina phongdoksage kabi Nongmaipundit na magi saireng asida yamna maru oiribase ngasi oiriba aranba minambana thalaba samaji nattaba asengba achumba samaja ma kabina pami pupchum chumba taibangpan ama kabina thijabani machida symbolically Gandhari chama popi mama Gandhari bu usilakpani aikhoi miyoiba se nungsiba mangkhre charangnaba yamna charangnaba amana samagi masak oiraklibasida kabigi mapukningda masigidamata yamna nungaijadaba ama poi nongmadi aikhoi nungsi chanana leiminaba phanglakadra saireng asida hangliba wahangdi Kaurop Pandop chamaga mangagagi Mahabharat ki lan Lauri yumphomgi nupi angangi macha mawagi Kurukhetragi adumlaba lanpham Krishna gi pauta Srimad Bhagavad Gita wasak chepi sati Gandhari mamit khumjanduna chatitya ngaknabagidamak khumiba mamitu karibu kanagani ngase akhoigi samajida pansalagani kabina phongdokpirise miyoibagi achumba nungsiba laitre minungsi lairabattada punna hingminaba yagani minungsi yaudrakana kanana mamaga machaga machinga manawga punba karisu yaba nate nungsibana pungadabani kabina asa laitrabada taibangpangi mit una mit tangsinnaraba matam asida Gandharigi mamit amuk khumduna amamba da laibadu mathau tadre asumna kabigi thamoi sokpa sairengni asumna mahagi central idea se pijaraba matungda amuka hanna saireng sida mahangna uningi si amuka pajage chama popi ima Gandhari hangdoklo Mitkhumphi matam yaure hojikti kaligi aroiba adoka juk aibase akhoigi Manipurgi asengbada dischak hai chak haya chak langba chak khunung chak hai aduga satta treta dwapur kali aidi si chak sika chamane akhoigi londa hai chak haya chak langba chak khunung chak haibani aduga kali haibasina satya di achumba haibani treta juk aduga dwapur kali masaisida hindugi oina hairabada satya sida aikhoigi kaino se sayon se mana kaino aikhoigi isorgi sayon si adumaina pi aduna satya jukta aikhoigi Narasinghana half man half lion sina sayon tawi aduga treta juktana ram oina poi aduga dwapur juktana
kaino Krishna oina poi aduga kali juktana akhoi Mahaprabhu oina pokpa sigi nungi wakhalon yamna Bhagavad Gita sida phajana piraga thambirami kali haba jukse sina iroi loiba jukni ano kali sila aga di ahlaman sing sina su asumna haibirami kali jukna loire adudagi di satyala ani ano kali jukta di miyoi bagi asumaran khanga aroi phajaba achengba haibadu leiraroi haibaga tawbaga aikhoi su kali juk sida thengnarare loinabak aduna aiba singsina kabi singsina karamna sama sanskar si tawgani aikhoi gi asumba se khangadage haibase hotna na anaba se sum henjalakpa adugumbagi juk adu aikhoina kali gi aroiba juk haina harise khoi hujik leise kali ni ada kalida mi nongna badi kalida khudai kangde haiba maitei wahe amasu kai noida mi gi phattaba se wa nganguraka aingonda hana phangba aduna yaring makhaidi chatyagi adugumba achumbagi jukse ningsanga kanda mi gi phattanaba tawdaba mi gi mathwai sokpa thabak tawdaba achumba haibase tawnanaba ahansingna yamna honai adubu olakpagi matung ina aikhoina madomda laichanba ngamdraba aikhoigi chanaron chatsisu loinaba mathang sum aikhoigi apambane henjalakpa aduga yamna materialistic haibadi arang arakta akhoigi pukning lukhibase masi aikhoina kalijuk sida ayambana ahansingna maina pibirami leiribra hujikpo amamba amasung anganba amamba haise amambaga anganbaga se kabina pibirami ba word se amamba haibasina akhoigi amamba sidadi phata haudi singse amamma kanda loinaba wakhanju mama agadi wakhan phatre aduna anganba akhoigi numitki su amamba numitaba nonganba leiri sumaina akhoigi wakhanda su anganba amamba haibase aduna akhoigi wakhanse ngan boiningbani kabina loina bak maungre sini kai noida achumbadu udrabanina khumjinba amasung hangdokpa mahangna ngasagi sati sina tawri sidi mahangna magi nungi sida mana mamit khumjali haibai wani manungi dal leiriba sangsar se mana loina ba ui masa sa magi mama oire ibani oiribani aduna khumjinba amasung hangdokpa haibasina khoina mit hangdokanda afaba yengni na khalliba ikhoise ngasidi mit se hangdokanda afaba amta uba ngamaktaba mi singsina aduna matamamada Mahatma Gandhi na akhoigi Delhi da akhoina ahanba chatpa kanda corner khudingmakta yong ohum yega symbol sida yam symbolically ki matam gi wani yong sina mamit khumjangani ama yong sina manakong ama yong amagi photo dana manakong se mention gani makhut ani duna aduga yong amana mu machin se mu khumjangani adu karigi noina haibabu nattaba yengunu phattaba ngangunu aduga phattaba pot phattaba wakhan tarunu mina nganga su tarunu haidana mana symbolically piri neba hujiki yong humju da symbol si oiraga asina ima kaya da wana khang khraba nangna mangalbu singnaraduna kaya da mamna lelakliba nangna amambagi marakta amambagi maraktudane mana umsu mitse khumjallaga magi promise do magi nupa haibadi aikhoigi chama pokpa mapabungna aikhoigi mittangna len kharba punchi do mahaksu kaidobagi aina anganba urunege na magi promise do ki matungina Gandhari se mit khummaga adumak magi kaino se khoina thengnai yengli ima nangna mikhumgi marumda laisembagi lila laisem nungsem maki miyobe si semakpagi sabatyagi khongchat sabatya civilization se aidi chakhatlakpa se ade tanari anganbabu phagadabagi aidi akhoina anganba sida amambaga anganbaga sida kabina puriba artha se anganbabu phagadabagi chakhatpa nungaiba kaidoba mayam tanara ise chenkhri amambana chenkibagumna numitki manganda karibu phanglabage imanangi Mitkhumphi gi miyengda sati gi miyeng mamagi nungsiba achumbagi phajaba akhang kanba thona phabagi marol ohumgi apunba
haidi marol ahum sina puri basi sarga marta patal haiba sarga haidi awang bo mafam du bo akoina sarga kaure ad marta haib sina akoina leiriba kala geng thiba mayam khana riba chaina ri se martani aduga patan haiba sina mu akoigi phattaba mayam aibadi noroki kong ka haina akoina patan se maina lawi marol ahum gi apunba tunglam chatki lambi chabatya gi mangat aidi tunglam chatala ka dori basibu urakpadu kanano changlak liba nattabara sanjoy aidi sanjoy se koina wari liba haibadi koina kano ramayon da balmiki hariba sina ramayon si iraga dum leiba aduna mahabharat kisu sanjoy sina wari iba mi amani aduna mani bharat mata aidi sanjoy changa aga kari leiri tamdoba anauba pauna kari hangnariba laitre amata laitre loina pumnamak loire pumtum tumle loire pumam mongkre wahai amata su laitre habadi magi machanupa chama duga mangaga duga machin manau ngakani lan chongna bada Kurukshetra gi lan phamda amata inai ngakta ngairabado adugi sinari do kabina akhoigi achumba laitraba malem sida pusalaktana symbolically haibani karibu khangning bage ima karibu ningli bage sati karibu taning bage chama popi pumloi loire hujikti imit ima nangna udaba ima nangna khangdaba bulairi bro imiti panjabatani aikhoidi kaisu ubangamdene nangum namit khumjiliba nangna hena uri aikhoidagi haidi mase yamna wakhan leiba punamak loinabak urabasu adudi lokthoklo sanjoy aigi maikhumpi mitkhumpi aigi mitkhumpi ai mitkhumudana ka yawni sangsar sida khumdabasu akhumbasu samana khre panglage mitse nahakum yenglage lokthokna nangumna uriba punamak ukhidanaba amuk amambana kupsin khinaba hena mamba ama oinaba amamba amambagi amamba ngakta amambagi numit amamba jagat amambagi Gandhari lojare serengi kitang explanation yamna mai na imana explain tawbikre koina Gandhari na mitkumbagi warisi angang oirini dagi tarakpadu magi character si pusalaga akoigi hujiki society sida mitkummasu kumdrasu amambana dum manarabanina kumbaga kumdabaga chapmanare haina haiba masigi poem gi nungi wakhandon si tabada akoina reflect tawba haitara akoigi hujiki society sida kari tawri haina adu khanghanba wakhan khalhanba adugumba reflective mode ta pubirakpa poem ni haina tajage aduga yamna phajana ngasai ki amamba anganbagi difference akoina word oina hairagasu akoigi human connection human outlook ta haibatare ko adugi domdasu khantha hanba ngamba poem ni dagi sai pabungna poem sida use tawki basena thauna phaba courage ki matang du amtang ai gyan ta jahodre thauna phabagi ama pan ki base haibadi sereng sidara saireng sida mamagi nungsiba dagi thauna phabagi haina ama pan ki ba ai amtang yenga khige ko laisembagi lila adugi matang dugi mathang tarakpadudan legani aina lamai ji ima kaya da wana khanglakraba nangna mangal bu singnaraduna sira kaya da mamna lelakliba nangna amambagi marakta mamna haidi mana satita dharma achumba du ngakna bagi damakta yengli ima nangna mikhumgi marumda laisembagi lila kaya sabatya gi khongchat haidi mana mitkhumi mana yengi sidi nungi wakhangi phajaba nungi wakhan nungsinaba adagi mapuroi bagi damakta mahangna kathokpa machabu nungsiba punamakse magi lei aduna sati haibase
magi nung amasung pan animakta magi satigi gun cheli haidana Gandharibu satini aduga haidana Mahabharata paurami bani sargamarta patal marol ohumakta aduna mahaki nungi wakhanse yamna wangba aduga macha singduna tokthura iba imung manung mari matana amaga lauri yumhom kharagi damakta aduga akhoi macha migi nupi aidi Draupadi sabha mamangda ikaiba piba dusasan thajalaga sumaina phattaba mayam ama leire ise mahak nadi yam sengna uraga su mahak na kaimta tawba ngamkhidre mana aduna ngasagi leisembagi lila kaya sabatyagi khongsat aigi chakhulakpagi nungairakpagi aduna phattaba kaya lakpado tanari angan babu phagadabagi chen khri amambana chen khibagum numit ki mangandagi karibu phanglabage imanangi mikhungi miyengda chatigi miyeng mamagi nungsiba achumbagi phajaba akhang kanba thona phabagi marol ahum gi apunba tunglam chatki lambi sabatyagi mangal mana khalam iba magi nungi wakhan jingdo kanano changlakliba natabra sanjoy isaliba nupa sanjoy mani Bharat Mata kari leiri tamdowa anauba pauna kari leitre amatta leitre pumnamak loire pumtum tumle aidi ngasagi langi pumpham dubuni sanjoy na tamarise pumloi loire pumam mamkhre wahai amatta su leitre karibu taninglibage chama popi pumloi loire hojikti karibu khangninglibage ima karibu ninglibage sati pumloi loire hojikti imit panjabatani aikhoidi ima nangna udaba ima nangna khangdaba bukari leiribra sanjoisina ngasagi sati sida hairimni ima na loina bak ma sati tagun chenbi adugum labi chama popi mamani kari isu ubangamde nangum namit khumjaliba nangna hena uri aikhoidagi aidi magi magundo taglakpa adubu adudi lokthoklo sanjoi aigi mikhumpi pang lage imitse nahakum yeng lage laukthok na nangum uriba punamak ukhidanaba amuk amamba na kupsin khinaba he mamba amamba oinaba he namamba amamba oinaba amambagi amamba ngakta amambagi numit amambagi jagat amambagi Gandhari ngai mana mukhanna matang adu pabiraga explain tawbibagi damakta yamna phajai wording se amukasu aina imana papa loiraga amuk recording se thadoga amuk hanna tajagani saigi hairiba tanari anganba phagadawbagi ka haise munna amuk khallagadi afaba singsi tana afabasi phaba adagi afaba tawba misingsi phabagi adumaina akoigi society da tabase adusu pabungna reflect tawbra hainingbra haina aingonda khalhalde ngasagi line si tabada amambana thallakan sida anganba khara tholakpa sisu phagadawgi mayam sina tanari haina ko aduna yamna phajaba line khudingi amukka suhanna paraga akoina reflect tawraga amukka karino akoigi point na hainingi basi point na reflect tawri basi habisi akoi myam khangmina si haina thamjage matang asi chigi matangda aina ojagi larik mapumse mo hangdok charuba matamda ibema amom Sarjubala Devi sina Oja Tombigi mafamda thamjaba pungningi warol sida Gandharigi Mitkhumphi da wahai kharadang aina ma thambirame masigi wahai kharadang se miyamna tabibada su yamna kanagani haidana ai mate khitang pathokjarake Gandharigi Mitkhumphi da wahai kharadang amom Sarjubala miyoibagi thamoida phaurakpa pungningi uhulbu phajana wahai watana lachi leithonduna ipom naiba sur amada phongdoktuna iriba saireng haiba khorirolgi leichan ase masing yambada natana miyamna su yamna pamnai asumna aina tentakna lokhatlakanda aikhoigi machida
ibe masina Gandharigi Mitkhumphi da direct oina thambire ise kabigi wahaina sumna haidi adudi lokthoklo sanjoi aigi Mitkhumphi panglagi imise nahakum yenglage lokthokna nangum uriba punamo ukhidanaba amuk amambana kupsin kinaba hena mamba amamba oinaba kabina ningba kaibagi sur amadi pungningi ihul phongdokpani masida sunatana amuka sumakha na bhagavan buddha amasung angoba samu hariba saireng sina topa saireng ni mioi bagi dharma mangsilakpa iroina nana asum bagi mangal tijin jarakpada ningba kaibagi masak phongdokli ai kabi saireng sida saireng ase bhagavan buddha na taibangpan khongda rakhiba mahaki punsi da yumpham oiraga philosophical oiba mongda kabina khwai khunai phibambu kalpana tawduna ibani asumna nupi singi mafamda kabina mangal piduna asumna su phongdoi nangi sakti phangbada anoba chandrembi ama oibani nongthang leima asumna mahaki sairengse naina bagi wafamni aina ngasi utjaba pamjaribasina Gandharigi Mitkhumphi masigi matang khaktangda aina amu hanjanjara age ngalingay matamdagi hona tongan balai ning laison tinson ayamba chandana aina sairengi mongda haiduna sangna sonaragli haibase punna makna yanaraba wafamni adubu matamgi matung ina mioi bagi loksingi pukai hengalaktuna chakhotpagi lamjen khumang chawsalakpaga iroinana chumnagi mahusagi khusem amadi sembiriba mapu magi matik magunbu saitha jaduna saireng inaramba dagi khara khajik nathairatuna mioi ba khunaida miyeng thamlaktuna punsigi machak thiba horai maram asimakna mioi ba khunaina saktam asi wai kharana phongdoknaba hotnarakpada saireng ase yamna khuloiba mai ama oiraktuna mioi bagi thamoida yamna thuna palhanba ngamba leichan ama oina launari maramdi pungningda phawragliba ithak ipom adu kawba ngamdaba wahai oina tholaktuna irakliba sairengi munaidraba machuna apaba amadi atabagi thamoida changsinduna khunaibu sengdokpada mateng pangli adum oina mahusagi phajaba pochak kayada kalpana tawduna miyoibagi punsibu saitharamba sairengi mai asina miyoibagi thamoida phawrakliba pendaba chaina khol kokhanba ngamlakte maram asimakna phajaba chungba lairaktraba chakthung phithungdraba hingbagi hang maksilakliba masagi saktambu achumba lairaktraba chakthung phithungdraba ngakcha chenjanabagidamagta anoba kabi kaya akanba wahai wata sizinaduna khonjel wangna khonthangeina phongdoknaduna miyoibabu yakai hali asumna mahaki ibema aibi sinasu Gandharigi Mitkhumphi wahai kharadang phongdokpiri asumna thamjage yamna nungaijare imana pabiriba buktu amtang utpi rakpada taibra amtang utpi raite aina pathokjariba buksi si chauna namthokpire chechena imana su smaina paibire aduga imana akhoi thabada khudong chadabana copy si smaina lokthokjabani ado imagi picture sai amtang lokthokjage amtang paibiyo ima aduga aina share tawjarake hojik mayamda hojiki book asi kamaina actually ui haibasi share tawjarake ima ubibra habadu amtang confirm tawbirau ure chapchana ure smaina yam phajana color da larik asi laire duna mayamna soidana yankhatpiraga larik asi thibiraga akhoi mayam poem 22 poem ni masida yaurise ngasai imana panbikibada aduna ngasi imana pabiri sidi poem ama khatani poem ama sina akhoi da wakhan khalan ba reflect tau hanba akhoi gi society sida khalan bangamba poem asi amadu nataba pulap atai remaining 21 dusu paminasi larik asi swedana yankhatpiyu aduga leibiyu aduga adomna larik asi paraba matungda karamba poem
na hena adomna pabada wakhan jungsan ba oi haibadu adagi adom gi review adom da kari wakhan khal bi haibadu soidana khoi da share tawbiyu doka picture ama khoi gi ngasi gi feature tawze riba mingoina panjarabada mayamna Nongmaipundit Nongmaithem Tombi Singh bu khurumjari khoi gi tamakta yamna nungsina poem mayam si ibibagi damakta akhoi gi damakta di yamna chawraba khudol amani haina thamjage doka ngasai gi pabungna hanba gi introduction da yamna humble oina kiba aihakna poi ki wakhan laitaba poem ama ithorakpada mana yamna humble oina akhoi ta takpase masigi mana pabadu pathokibadu tarakanda akhoi na yamna tamjanangai oiba koina personality development gi khanarappa kanda pabungna pot asi puthorakpada su mana yamna ai yamna expert oibanate aduni kain hairaga tarokosa koina yamna tamjanangai oi haina ina thamjage aduga pabungi work ki si hujik akoina hena mana pabidana akoina paba hitaba paba khangdaba mayam tu imana ngasi pabidana aduga last session da su pabaduna yamna akoi da khanghanba hena wakhan khanba adusu positive direction da khalhanba ngamba adugumba potni haina thamjage tuna pabungbu hanna khurumjari tum koina amukka hena su ibirakna bagi damakta akoina request tawjari ngaijaduna leijari haina thamjage yengbiriba pumna mangnasu akoigi ngasi feature tawjari ba Nongmaipundit Nongmaithem Tombi Singh gi damakta love and like thabirau share tawbirau comment tawbirau akoigi yamna chapthoktaningai oiraba akoigi Manipur gi lan haiba tare ko magi damakta haina thamjage matang asida mana any additionally share tawbiningba leibiribra aduga akoina program asi ngasigi reading si loiraga akoigi soidana comment thabirau aduga akoi comment mayam amuk pathok jaraga akoi interaction session tawminasi haina thamjage aihangna myangmi mafamda tabiriba yengbiriba ja inau isusing ithak thongba laigu sing punamakpu khoramjage aduga hanna khoramjari loina aihangna khanjariba wakhalon asi akoigi sumai tawdana series oina akoigi week simadi aihangna ojagi damakta pajage haidana khanjaribasi miyamnasu masi yamna phai natraga phatte haibado adum sengna haibiyu phatabadi oiraroi aduga afabadani tawba tagumba sung hena pamba haibase akoi comment tasu adum thabi pibirau sina yam hena kanagani haina egi site tagidi ai thamjagi haina khanjari thamjarani punamak khoiramjari soidana comment tawbirau aduga akoi mayam comment pathokminasi aduga adomnasu karamba writer kari book pabiri haibado akoi share tawminasi aduna book club sigi akoina hambada covid ki horakpagi matangduda akoina haujakibani adugi mamangdana offline oi but live oina session tawbasi adugi matangda tawkibadu hujik covid ki vaccine thoklakle mayam vaccine phangnaba yaure aduga akoina common people haibatare akoina ngaijari hujik aduga thuna phangagani aduna masigi matam sida akoina wakhan si positive oina calm oina leinabagi tawrakpasida yamna learning oiba akoigi session ama oire learning da oibada natana akoina mafam da leiba akoi mayam gi community ama su seme akoi mayam na California da gi tune in tawrakpa natagi Nigeria da gi tawrakpa Bhutan da gi tawrakpa mafam dagi India gi mafam manungda Tripura Assam Manipur adagi Bangalore mafam dagi adudagi tari kaina hairaga akoi mayam se sakmai unadragasu ming mayam khangnaraga community sembasi yamna nungaijai aduna
mathang tarakpadasu dum akhoi hena phaba learning oiba book club asi seminar si haina thamjage matang asida akhoi gi program asi ngasi loisinjarage aduga comment so inana ibira o akhoi amuk interaction tawmina si haina thamjari khurumjari khurumjari